Saliba Agasta asi singmi tami Manipuri singi mafamdadi numit thana leiriba makai mai isinga samdunasu kokngam laroidaba amadi tana thana yadraba ningsing thama oiduna lakli sahi khudingi Agasta humdoina lakpada lisinga machanipan marfudra mathoida Manipurna British loilamgi mayokta iramdamgi ningtamba ngaknaba soknakiba lala thawaina ponta pikraba Tiken Rijit Thangal General Pukramang Kajau Charai Thangana chingba athoba punamakpu ningsing hali Agasta mari amasung tara mangadana Manipur amasung India British ki makutagi ningtam hobadu ningsing hali August 13 lising ani marida lamdam sidagi apaspar lising ama chamapan yangkai nipan loktok nabagi akan bai ihauda masa matom ta mai thaduna sijakraba athoba pebam sitaranjanbu ngasigi mirol sina kangom dana ningsing hali amukkasu August 13 lising ama chamapan humpu mangagi chaklang khongsaki thogdokta laikhidraba athoba atobising adubu nahongna na ningsing hali matau asumna jeliarong miyamgi lamjing maira athoba Haipou Jadonang bu British na lana maral pisilaga hatkibasu August 9 dani Jemai Liangmai amasung Rongmai hairiban nongchup thangba Manipurgi Tamenglonggi lamdam North Kasar amasung Nagaland gi saruk karada khundariba phurup macha ahum asigi ahoba wahi ahum asi sijinaraga semba wahi jelerong miyamgi apunba political identity amathibagi ihau asi Haipou Jadonang na kumlising ama chamapan kuntare ki tangkakta maira chukhat pirami inglising ama chamapan chupna mangada Tamenglonggi khunja lomi Tiudai amachung Chunlung Liu anigi ani suba mapari oina taibangda khongdaraki angang oringai hauna marok sing changkhonba lining laisonda chena thajaba Jadonang lairik laisuda ningthina iba paba ngamhogdrabasu Manipuri ngangba ngami Bengali amasung Hindustani su khara khara ngangba ngami hainei mahakna magi purupsa maselgi marakta khaibung tanalba thadok handuna amatta obigi apunba lingjen ama sagatlami mahakna matamdugi natki chanabi amasung lining laisonbu matamga chunana semdoktuna loilam leinga ka loinana changsilakiba Christian lining dagi magi purupsa singbu kannaba honarame matam adugi British loi lengakna magi miyam da chatharakliba miyot minaising British ki official sing da lakpada singmi singbu mamal pidana namduna pochai puhanba yarek chakthak piba namduna thabak suhanba amasung yumthong kudingi house tax oina lupa ahum lokhatpana singba loi lamgi thoksilgi mayokta miyamga punna leminaki British singdi kuireroi lamdam asi thadoktuna chakrakadabani aduga awat apa leitraba naga ras linglagani haina mahakna jelerong miyamda thajahallamne Jadonang na paikhatlakliba thabasing aduna matam adugi Manipurgi political agent oiramba JC Higgins tadi achauba kok chikpa ama oiki singi luchingba asibu maral ama natraga ama pisillaga phanaba achengba tanja ngaiduna leiki mahaki pauktaktagi matam adugi North West Subdivision Tamenglonggi SDO SJ Dankana lisingama chamapan kunipangi December da ahanba oina Jadonang bu phaki adubu akaknaba maral amata piba ngamdabadagi mahakpu thadoki adubu lisingama chamapan kuntragi March da maitei panamana lalonba mari kambironda khullugi namungbagi kanglon tugaiduna sanglubagi damak hatkibada Jadonang bu phanabagi tanja ama Higgins na yamna heisingna lauki mihatpagi thogdok asi kona khangnarakpada lulungpu kauba mukti khulendigi Jadonanggi mi amasu yauna mioi kayamarum phagatuna mihat asi Jadonangna sinduna pangthokpani haina lautunaba khujil thaurang tawduna mabu amuk hanna fanaba honaki tasengnamakti thogdok thokpa numit aduda Jadonangdi Barak Turelgi nongchupta leiba Longkau khulgi Lothanang kauba mioi amagi yumda leiki adumaku British na Jadonangbu Lakhimpur Police Station gi officer Pijam Setpa Imtiaz Aligi matengdagi lising chamapan kuntra matoigi February 18 da Kasargi Binakandi degi faki ahanbada mahakbu Silchar jail da mathangdana Imphal jail da puruktuna Higgins masamagna police prosecutor amasung judge punna oiduna Jadonangbu masa ngak thokchanaba wayel kanglongi khudong saba amasung mateng amata phangandana IPCC gi section 302/109 amasung 302/149 gi makada wayel sathaki Higgins na case aduda maral siriba atei mioising adubu sibigi cheraktagi maral kopigani haina themlaga Jadonanggi mayokta approval sing ohenba ngamki asumna achumba wayelbu khwaidigi chawna nathaiduna loktunabagi sarok langda Jadonangbu namduna mihatpagi maral siduna sibagi cherak piki lisingama chamapan kuntra mathoigi August 9 thangje numiki ayuk pung 3 tabada Imphal jail gi maning Nambul Turengi mapanda masagi sahi 13 ta ngairiba athauba Haipou Jadonangbu sidriba phawba thauri yanduna hatki maduna jelerong ihobu muthatpadi ngamkide Jadonanggi yetki pambom oina angang oringaidegi tung ilakkibi oinamlonggi nungkau khulda pokkibi thauna phabi chanura gaidin liuna jelerong ihobu he na mapangal leina makha samtha hoki
अदुबु जवाहरलाल नेहरू मगना महाकी मथौनागिदमक यामना थागतुना रानी मिंथोल पीखिबी ब्रिटिश लोइलंबु तेमसिंग नकिबी गाइडिन लियुबुसु ब्रिटिशना 1953 की अक्टोबर 18 नागालैंड की पुलोमी खुलदेगी फाकी महापु सांगलब सही 13 ब्रिटिश इंडिया की जेल सिंह फाजिंदुना थमकी ngasi mareibak ningba Haipou Jadonang amasung Rani Gaidinlu animak aikoigi irakta leitre adubu makoina mikap thok han biramba jelerong miyamna Indian Union gi fiban nungda makoigi identity ama thibagi ihodudi ngasi chu makha samtha hauri ngasi gi malemda apikpa phurupcha singna masagi political identity thibagi loisindriba struggle kaya asi ururaga Jadonang na magi phurukki saktam ngaknabagi damak changchilamba khongtang sing asimadi ngasi gi Manipuri pumbana thoidokna jelerong gi miyangi mapamdadi sana gi mayek na iba puwari gi kangom draba tangkak oihore apikpa phurup kayana punna khunda minariba charang naba thogloktana thalaba Manipura Haipou Jadonang leikidabagi ningsing thorom pangthoktuna phurup kuchu amadi lining gi khenaba thamdana Manipuri punamangna punna saruk yaminaba haibasina lamdam asigi apunbagi saktam ngakpada achoubai inot ama oigani loinana mahakna leikidaba numit August 18 bu general holiday lauktoktuna state function ohenbaga loinana thorom paksana pangthoktuna mipung kudimangna saruk yarabadi Manipur की अपुनबगी सक्तम ngakpada he nakanagani